Warisi Aeronauts haiba movie amagi warini. 1862 gi matamne. Mafam na London. Amelia kaubi nupi ama ulai. Amelia gi manaw nupi Antonia ga loinana karaidano machalami. Lambida Amelia na mangama manglame. Mangaduda magi husband do hot air balloon dagi makada tare haina taurame. Amelia masadu kibana thankiduna makoina tongduna laiba sagol gari adudagi kumthaduna famthakre. Antonia na macheda aikoi chatabana fagani khongchasi lepana chumni hairami. Adubu Amelia na nate aina taugani lepkraba thabakni. Ai sungsoi soidana taugani. Mathangi sinda James ulai. Mahaki profession se weather reporter ni. Adubu matamaduda asigu mathaba asi o samoina lairamde. Maramdi matamdudadi lakadoriba matamgi weather kari oini haiba ngamba khulai amata lairamdriba matam oibagini. Masibuni James na thaba oina utuna mayam pumnamakta khanghangadoribase. Hot air balloon gi matengna fit lising kuntra wangna chatkadoribani. Asok wangna masigi mamangda kananasu amukta chatkidri. Mi kanasu tawba ngamdriba thaba asi tawduna world record thamgadoribani. Tanjasida magi marub John laktuna James na haidai. Itaw, ngasi se weather asisu kaya sengde. Nong laiba male. Hauzik chatabana fagadra khale. Matang asida nek kauba nupamasu James ki manakta changla ami. Nek su thaba asibu onyana bahot narakpada sen thungi oiba mateng yamna chaw na pangliba misakni. Nek na haidai. Take off tawna na bahot na bada matamasu yamna changalibasi karigino. James na atiyasi nong na thankre maya iseng sengde ngayhaktang yingkige tawbani. Haina kumki. Nek na aidi ngasimag take off tawba pamiko. Natrabadi aigi changkriba paisa singado arembada mangnani. Adugisu matakta tiliba miyam singasigi thazabasu mangani. James na mohairei. Nahak pakhatpigano ay ngasimag thaba asi pangthogtuna sungsoi soidana malay masida record thamgani. Mikup kharagi matungda lairiba miyam adu konjel hauna laurami. Miyam dugi konjel adu Amelia lakpagini. Mahakna air balloon adugi pilot oigadoribani. Magi haizaba mawongda pumnamapu entertainment tawduna so macha mo ulami. Miyam sing adusu yamna pamnaki Amelia gi performance tu. Amelia magi hui adubusu puduna chatpa pamlami. James na di hui adubu pugumsi haina thingje. Adubu Amelia na yadaduna hui adusu purame. Haujik hot air balloon adu take off tawgadore. Matang sida Amelia lairiba miyam adugi marakta lepliba nupa amadam yeng thamlure. Nupa adubu uraga Amelia ngayhaktang mangduna lay. Adumapu Amelia na nupa adubu sanadana balloon adu take off tawrami. Manu uriba nupa si kanano haibadu wari asigi makha tarakpada sodana haijarake. Asumna makoi kitang wangna paikhala abamatung Amelia na James da magi hui macha adu piraknana bahaiki. Hui adubu Amelia na makhada hundakre. Matawsida miyamadu angakpa poklami. James na so Amelia da karige sumna tawribano haiduna cherami. Adubu aikoina ure hui adudagi parasut hangduraktuna. Hui adu tapna ingna kaisum tawdana makhada landing tawbadu. Adu orabasu Amelia gi sigumba matawasida James haraubadi oiramde. Amelia bu kitang serious oina layu hairami. Amelia na James hairei. Is tanjasida serious oina bahairiba. Mito amta koibasida ungaga yengo. Aikhoigi London se kayagi matik phasagi haibado. James na su akoibadu yenglubadadi pungau ngaukre. Makoibani fitara inthoi wangna paikhala abani. Masidagi London saharagi akoibagi phazaba yengbada pukning huba oirami. Masiga loinana building amasu urami. James na building asigi mathaktagi matamamada hot air balloon paiba yengkibani. Ngasidi masama hot air balloon asida tongduna pairi. Mangondadi masi yamna chawba manglana mamang fauna bagumbani. Ngayhak lairaba matungdadi makoigi mangda khudongthiba lakpa hore. Madudi amuba laichilni. Laichil marakta warisi pastala ami. Masida James London gi laboratory amada urami. Mafam asida maming lairaba misa kayala ami. Makoigi mamangda James magi theory dugi matangda mayekseng na hairami. Mahal in future da weather predict tawba ngamgani. Karamba matamda nong chugani. Karamba matamdana nungsa sagani haibadu haiba ngamgani. Haina hairame. Magi wasitaraga mayamdo noki. Miyam adudagi scientist man hairei.
ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯁ ꯑꯃꯅꯦ, ꯐꯣꯔꯆꯨꯟ ꯇꯦꯂꯔ ꯅꯠꯇꯦꯀꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯤꯔꯝꯂꯒ ꯂꯣꯏꯅ ꯃꯊꯪ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ, ꯊꯤꯑꯣꯔꯤ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯨꯐ ꯇꯧꯒꯅꯤ꯫ ꯋꯥꯔꯤꯁꯤ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯐꯤꯠ 5,000 ꯑꯃꯒꯁꯨ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯏ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯖꯦꯝꯁ ꯆꯦ ꯑꯃꯗ ꯕꯦꯂꯨꯟ ꯑꯁꯤꯒꯤ ꯁ꯭ꯄꯤꯠ ꯑꯃꯗꯤ ꯑꯋꯥꯡꯕꯗꯨ ꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯈꯨꯟꯅꯨ ꯑꯃꯒꯤ ꯃꯁꯥꯗ ꯀꯤꯁꯤꯟꯗꯨꯅ ꯊꯥꯗꯣꯛꯈꯤ꯫ ꯈꯨꯟꯅꯨ ꯑꯗꯨ ꯄꯥꯏꯈꯤꯗꯨꯅ ꯆꯦ ꯑꯗꯨ ꯖꯣꯟꯅ ꯐꯪꯅꯕꯅꯤ, ꯃꯁꯤꯅ ꯃꯈꯣꯏ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯔꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅꯁꯨ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯕ ꯂꯩꯆꯤꯜꯁꯤꯡꯅ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯀꯔꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ꯫ ꯇꯟꯖꯥꯁꯤꯗ ꯉꯁꯥꯏ ꯃꯁꯛ ꯈꯪꯈꯤꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯑꯦꯃꯦꯂꯤꯌꯥ ꯑꯃꯨꯛ ꯎꯔꯛꯈꯤ꯫ ꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯍꯁꯕꯦꯟꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯥꯒꯤ ꯍꯁꯕꯦꯟ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯍꯣꯠ ꯑꯦꯌꯔ ꯕꯦꯂꯨꯟ ꯑꯃꯗꯒꯤ ꯇꯥꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯖꯦꯝꯁ ꯑꯃꯗꯤ ꯑꯦꯃꯦꯂꯤꯌꯥꯒꯤ ꯃꯐꯝꯗ ꯑꯆꯧꯕ ꯅꯣꯡꯂꯩ ꯑꯃ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯅꯣꯡ ꯃꯃꯤꯠꯁꯨ ꯈꯥꯛꯂꯛꯈꯤ, ꯅꯣꯡꯁꯨ ꯇꯥꯁꯤꯜꯂꯛꯏ, ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠꯁꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯥꯏ ꯍꯨꯝꯗꯅ ꯁꯤꯠꯂꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯕꯦꯂꯨꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯎꯪꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯖꯦꯝꯁꯀꯤ ꯃꯀꯣꯛꯇ ꯁꯣꯛꯄꯁꯨ ꯌꯥꯎꯔꯦ꯫ ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯖꯦꯝꯁ ꯄꯨꯝꯅꯃꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯕꯦꯂꯨꯟ ꯑꯗꯨꯕꯨꯁꯨ ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯤ꯫ ꯕꯦꯂꯨꯟ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯨꯝꯕꯅ ꯑꯦꯃꯦꯂꯤꯌꯥ ꯕꯥꯁꯀꯦꯠꯇꯒꯤ ꯇꯥꯒꯦ ꯇꯧꯕꯗ ꯖꯦꯝꯁꯅ ꯃꯈꯨꯠ ꯐꯥꯍꯧꯔꯦ, ꯑꯗꯨꯒ ꯕꯥꯁꯀꯦꯠꯇ ꯑꯃꯨꯛ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯑꯦꯃꯦꯂꯤꯌꯥꯅ ꯕꯥꯁꯀꯦꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯟꯗꯕꯦꯒ ꯈꯔ ꯂꯪꯊꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯕꯦꯂꯨꯟ ꯑꯗꯨꯒꯤ ꯋꯦꯠꯇꯨ ꯈꯔ ꯌꯥꯡꯅꯕꯅꯤ꯫ ꯕꯦꯂꯨꯟꯗꯨ ꯌꯥꯡꯂꯕꯗꯤ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯈꯔ ꯊꯨꯅ ꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ꯫ ꯑꯦꯃꯦꯂꯤꯌꯥꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯇꯞꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯎꯔꯝꯃꯤ, ꯑꯗꯨꯒ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯔꯒ ꯃꯕꯥꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯕꯥꯅꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯈꯤꯇꯪ ꯁꯣꯏꯕꯗ ꯁꯤꯔꯝꯕ ꯌꯥꯕꯅꯤ꯫ ꯃꯈꯥꯗꯅ ꯖꯣꯟꯅ ꯗ꯭ꯔꯣꯕꯤꯟꯒꯤ ꯃꯇꯦꯡꯅ ꯑꯦꯌꯔ ꯕꯦꯂꯨꯟꯗꯨ ꯌꯦꯡꯅꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯎꯕ ꯉꯝꯗꯦ꯫ ꯃꯁꯤꯅ ꯖꯣꯟ ꯈꯤꯇꯪꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯕꯦꯂꯨꯟ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯗ꯭ꯔꯣꯕꯤꯟꯗꯨ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯎꯔꯦ ꯕꯦꯂꯨꯟꯗꯨ꯫ ꯖꯦꯝꯁꯅ ꯊꯨꯅ ꯌꯦꯡꯂꯝꯃꯤ, ꯃꯥꯁꯨ ꯎꯔꯦ ꯂꯩꯆꯤꯜ ꯃꯔꯛꯇ ꯍꯣꯠ ꯑꯦꯌꯔ ꯕꯦꯂꯨꯟ ꯑꯗꯨꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟꯒꯤ ꯃꯃꯤꯗꯨ꯫ ꯖꯣꯟ ꯃꯗꯨ ꯎꯔꯒ ꯍꯔꯥꯎꯕꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯂꯥꯎꯔꯝꯃꯤ꯫ ꯖꯦꯝꯁꯁꯨ ꯗ꯭ꯔꯣꯕꯤꯟ ꯊꯥꯟꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯃꯥꯁꯨ ꯍꯔꯥꯎꯕꯅ ꯂꯥꯎꯔꯝꯃꯤ꯫ ꯖꯦꯝꯁꯀꯤ ꯍꯔꯥꯎꯕ ꯃꯇꯧꯗꯨ ꯎꯔꯒ ꯑꯦꯃꯦꯂꯤꯌꯥꯁꯨ ꯑꯍꯥꯡꯕ ꯂꯩꯆꯤꯜ ꯃꯔꯛꯇꯨꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯎꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯕꯥꯅꯤꯃꯛꯇ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏꯗꯕ ꯐꯖꯕꯗꯨꯅꯤ꯫ ꯌꯦꯡꯉꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯩꯆꯤꯜ ꯑꯃꯗꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯑꯇꯤꯌꯥꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯀꯥꯟ ꯑꯦꯃꯦꯂꯤꯌꯥ ꯃꯥꯒꯤ ꯍꯁꯕꯦꯟꯅ ꯁꯤꯈꯤꯕꯒꯤ ꯃꯤꯀꯨꯞ ꯑꯃ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯎꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯍꯁꯕꯦꯟꯗꯨ ꯕꯦꯂꯨꯟꯗꯒꯤ ꯀꯔꯝꯅ ꯇꯥꯈꯤ ꯍꯥꯏꯕꯗꯨ ꯎꯠꯂꯛꯏ꯫ ꯃꯤꯀꯨꯞꯁꯤ ꯑꯦꯃꯦꯂꯤꯌꯥ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯁꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯦꯃꯦꯂꯤꯌꯥꯒꯤ ꯑꯋꯥꯕꯗꯨ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤꯌꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯦꯟꯇꯣꯅꯤꯌꯥꯅ ꯃꯆꯦꯕꯨ ꯄꯥꯔꯇꯤ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯄꯥꯔꯇꯤ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯦꯝꯁꯀ ꯑꯦꯃꯦꯂꯤꯌꯥꯒ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯖꯦꯝꯁꯅ ꯃꯥꯒꯤ ꯋꯦꯗꯔ ꯄ꯭ꯔꯦꯗꯤꯛꯁꯟ ꯊꯤꯑꯣꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯃꯦꯂꯤꯌꯥꯗꯤ ꯃꯥꯒꯤ ꯋꯥꯗꯨ ꯈꯤꯇꯪ ꯆꯃꯝꯅꯔꯝꯃꯤ, ꯀꯔꯝꯅ ꯑꯣꯏꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯑꯗꯨ ꯃꯥꯗꯤ ꯃꯥꯒꯤ ꯍꯁꯕꯦꯟꯒ ꯊꯦꯡꯅꯈ꯭ꯔꯕꯅꯤ, ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯅꯗꯤ ꯅꯪ ꯑꯩꯒꯤ ꯕꯦꯂꯨꯟꯒꯤ ꯄꯥꯏꯂꯣꯠ ꯑꯣꯏꯕꯤꯌꯨ, ꯑꯩ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯑꯃ ꯊꯝꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯦꯃꯦꯂꯤꯌꯥ ꯑꯍꯥꯟꯕꯗꯗꯤ ꯉꯝꯃꯣꯏ ꯍꯥꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯁꯕꯦꯟꯒꯤ ꯋꯥꯈꯜ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯀꯤꯗꯤ ꯍꯣꯠ ꯑꯦꯌꯔ ꯕꯦꯂꯨꯟꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯦꯃꯦꯂꯤꯌꯥꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯕꯦꯂꯨꯟ ꯑꯆꯧꯕ ꯑꯃ ꯁꯦꯝꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯦꯟꯇꯣꯅꯤꯌꯥꯅ ꯃꯆꯦꯕꯨ ꯈꯝꯖꯤꯜꯂꯝꯃꯤ꯫ ꯏꯆꯦ, ꯅꯪ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅꯒꯤ ꯑꯁꯣꯏꯕꯗꯨ ꯍꯟꯖꯤꯟꯅ ꯇꯧꯅꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯍꯟꯗꯛꯁꯨ ꯖꯦꯝꯁꯄꯨ ꯅꯪꯉꯣꯟꯗꯒꯤ ꯆꯠꯈꯤꯅꯕ ꯁꯤꯟꯒꯅꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯖꯦꯝꯁꯅꯦ, ꯕꯦꯂꯨꯟꯁꯦ ꯅꯠꯇꯦ꯫ ꯑꯦꯃꯦꯂꯤꯌꯥ ꯑꯦꯟꯇꯣꯅꯤꯌꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤ ꯄ꯭ꯔꯦꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯦꯃꯦꯂꯤꯌꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤ, ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ꯫ ꯃꯕꯥꯅꯤꯅ ꯎꯔꯝꯃꯤ ꯀꯨꯔꯥꯛ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯕꯥꯁꯀꯦꯠꯇꯨꯗ ꯇꯣꯡꯂꯤꯕꯗꯨ꯫ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯀꯨꯔꯥꯛꯁꯤꯡ ꯑꯗꯨ ꯎꯔꯒ ꯑꯦꯃꯦꯂꯤꯌꯥꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ꯫ ꯃꯥ ꯇ꯭ꯔꯤꯞ ꯑꯁꯤꯕꯨ ꯏꯟꯖꯣꯏ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯀꯥꯟ ꯑꯦꯃꯦꯂꯤꯌꯥ ꯖꯦꯝꯁꯇ ꯃꯥꯒꯤ ꯍꯁꯕꯦꯟꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯏ꯫ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛꯅꯤ꯫
ꯑꯩꯅ ꯇꯥꯏꯕꯪꯁꯤꯗ ꯊꯦꯡꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯃꯍꯥꯛ ꯑꯇꯥꯡꯕꯅꯤ꯫ ꯃꯥ ꯃꯍꯧꯁꯥꯒꯤ ꯐꯖꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯖꯈꯤ꯫ ꯃꯥꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯇꯧꯈꯤꯗ꯭ꯔꯤꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯄꯥꯝꯈꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯂꯤꯌꯥ ꯋꯥꯔꯤ ꯂꯤꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯖꯦꯝꯁꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯄꯥꯁꯇ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯖꯦꯝꯁ ꯄꯥꯏꯈꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯦꯃꯦꯂꯤꯌꯥ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯔꯣꯏ"꯫ ꯑꯦꯃꯦꯂꯤꯌꯥꯒꯤ ꯃꯊꯃꯣꯏꯗ ꯖꯦꯝꯁꯁꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤ꯫ "ꯖꯦꯝꯁ, ꯀꯔꯤꯒꯤꯅꯣ ꯑꯦꯃꯦꯂꯤꯌꯥ ꯂꯝꯕꯤ ꯇꯪꯈꯥꯏꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯔꯣꯏ ꯍꯥꯏꯔꯤꯕꯗꯨ? ꯑꯩꯈꯣꯏ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯊꯝꯒꯗꯣꯏꯅꯤ ꯍꯥꯏꯔꯒ"꯫ ꯖꯦꯝꯁꯅ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯑꯦꯃꯦꯂꯤꯌꯥ ꯈꯨꯝꯗꯦ꯫ ꯖꯦꯝꯁꯅ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯈ꯭ꯔꯤꯕ ꯑꯁꯤꯅ ꯀꯝꯗꯧꯗꯧꯔꯤꯕ? ꯁꯤꯗꯁꯨ ꯑꯦꯃꯦꯂꯤꯌꯥ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯗꯤꯁꯤꯖꯟ ꯑꯗꯨ ꯍꯣꯡꯗꯅ ꯆꯠꯈꯤ꯫ ꯖꯦꯝꯁꯇꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯄꯥ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯖꯦꯝꯁꯀꯨꯝꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯒꯤ ꯊꯕꯛꯁꯤꯡꯗ ꯊꯥꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯄꯥꯅ ꯖꯦꯝꯁꯄꯨ ꯊꯧꯅꯥ ꯍꯥꯞꯂꯝꯃꯤ꯫ "ꯀꯩꯁꯨꯝ ꯈꯟꯒꯅꯨ, ꯅꯍꯥꯛꯀꯤ ꯂꯝꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯦꯝꯁ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁ ꯑꯃꯒ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯃꯥꯕꯨ ꯂꯛꯅꯕꯤꯔꯛꯏ꯫ "ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯪꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯕꯦꯂꯨꯟꯗꯒ ꯆꯠꯄ ꯐꯪꯖꯔꯕ꯭ꯔꯣ? ꯑꯗꯨꯛ ꯋꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯄꯅ ꯕ꯭ꯔꯦꯟꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ"꯫ ꯖꯦꯝꯁꯅ "ꯃꯗꯨꯒꯤꯗꯃꯛ ꯋꯥꯕꯤꯒꯅꯨ, ꯑꯩꯉꯣꯟꯗ ꯄꯥꯝꯕꯩ ꯑꯃ ꯂꯩ, ꯃꯗꯨꯅ ꯑꯋꯥꯡꯕ ꯃꯐꯝꯗ ꯆꯠꯄ ꯌꯥꯒꯅꯤ꯫ ꯅꯈꯣꯏꯅ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ"꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯖꯦꯝꯁꯇ "ꯅꯪ ꯑꯇꯣꯞꯄ ꯅꯪꯗꯧꯅ ꯉꯥꯎꯕ ꯑꯃ ꯊꯤꯍꯧꯔꯣ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯖꯦꯝꯁ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯐꯝꯗ ꯂꯝꯕꯤ ꯑꯇꯣꯞꯄ ꯑꯝꯇ ꯎꯔꯛꯇ꯭ꯔꯦ꯫ ꯀꯅꯥꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯃꯛ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅꯗꯤ ꯌꯥꯖꯔꯝꯗꯦ꯫ ꯋꯥꯔꯤꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯁꯤꯗ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯐꯤꯠ 38,000ꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯇꯞꯅ ꯇꯞꯅ ꯐꯤꯠ 19,000, ꯑꯗꯨꯗꯒꯤ ꯐꯤꯠ 30,000 ꯌꯧꯕ ꯉꯝꯂꯦ꯫ ꯃꯕꯥꯅꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯌꯧꯕ ꯉꯝꯈꯤꯗ꯭ꯔꯤꯕ ꯑꯋꯥꯡꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯕ ꯉꯝꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤ ꯖꯦꯝꯁꯀꯤꯗꯃꯛꯇꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯄꯥꯛꯄ ꯑꯃꯅꯤ꯫ ꯃꯥꯅ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯗꯨꯅ ꯑꯅꯧꯕ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯑꯃ ꯊꯝꯕ ꯉꯝꯕꯒꯤ ꯄꯥꯎꯁꯤ ꯈꯨꯟꯅꯨ ꯑꯃꯗ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤꯗꯨꯅ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯪꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯇꯦꯝꯄꯔꯦꯆꯔ ꯋꯥꯡꯈꯠꯂꯛꯇꯨꯅ ꯏꯪꯕꯒꯤ ꯆꯥꯡꯁꯨ ꯁꯨꯝ ꯁꯨꯝ ꯋꯥꯡꯈꯠꯂꯛꯏ꯫ ꯑꯦꯃꯦꯂꯤꯌꯥꯅꯗꯤ ꯃꯈꯥꯗ ꯀꯨꯝꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁ ꯈꯔꯒ ꯃꯊꯛꯇ ꯄꯥꯏꯈꯠꯄ ꯄꯥꯝꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯒꯤ ꯆꯥꯡꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯥꯅ ꯕꯦꯂꯨꯟ ꯑꯁꯤ ꯀꯔꯥꯏ ꯐꯥꯎꯕ ꯀꯌꯥꯝ ꯋꯥꯡꯅ ꯄꯥꯏꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯕꯥꯅꯤ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯑꯦꯃꯦꯂꯤꯌꯥꯅ "ꯍꯣꯏ ꯐꯔꯦ, ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯠꯇꯕ ꯈꯔꯈꯛ ꯋꯥꯡꯂꯒ ꯄꯥꯏꯊꯅꯅꯕ ꯇꯧꯁꯤ" ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯖꯦꯝꯁꯅꯁꯨ ꯑꯦꯃꯦꯂꯤꯌꯥꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯗꯨꯅ ꯃꯕꯥꯅꯤ ꯈꯔꯒ ꯃꯊꯛꯇ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯄꯥꯁꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯦꯃꯦꯂꯤꯌꯥꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔ ꯐꯥꯎꯕ ꯖꯦꯝꯁ ꯑꯦꯃꯦꯂꯤꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯑꯦꯃꯦꯂꯤꯌꯥꯗ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯒꯤ ꯊꯤꯑꯣꯔꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯏꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯩꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯑꯩ ꯊꯕꯛ ꯑꯁꯤꯗ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯑꯣꯜꯍꯟꯕ ꯉꯝꯕ ꯄꯨꯟꯁꯤ ꯇꯥꯡꯅ ꯐꯪꯏ꯫ ꯖꯦꯝꯁꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯩꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯑꯩ ꯊꯕꯛ ꯑꯁꯤꯗ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯑꯣꯜꯍꯟꯕ ꯉꯝꯕ ꯄꯨꯟꯁꯤ ꯇꯥꯡꯅ ꯐꯪꯏ꯫ ꯃꯁꯤꯒꯤ ꯆꯥꯟꯁ ꯑꯁꯤ ꯑꯩ ꯑꯃꯗꯤ ꯅꯪꯒꯤ ꯃꯐꯝꯗ ꯐꯪꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯟꯁ ꯑꯁꯤꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯆꯨꯝꯂꯣꯏ"꯫ ꯖꯦꯝꯁꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯅ ꯄ꯭ꯔꯦꯗꯤꯛ ꯇꯧꯔꯤ, ꯉꯁꯤ ꯁꯣꯏꯗꯅ ꯎꯟ ꯇꯥꯒꯅꯤ꯫ ꯀꯩꯒꯨꯝꯕ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯨ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯦꯃꯦꯂꯤꯌꯥ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯍꯁꯕꯦꯟꯒꯤ ꯋꯥꯈꯜꯗ ꯇꯥꯎꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯐꯨꯝꯈꯤꯕ ꯃꯣꯡꯐꯝꯗ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯕ ꯆꯔꯥꯡꯅꯔꯕ ꯋꯥꯍꯪ ꯑꯗꯨ ꯍꯪꯖꯩ꯫ ꯖꯦꯝꯁꯀꯤ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯡꯗꯕꯅ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯇꯥꯡꯁꯤꯗ ꯎꯟ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯦꯃꯦꯂꯤꯌꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯦ꯫ ꯃꯍꯥꯛ ꯖꯦꯝꯁꯀꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯂꯦꯞꯄꯝꯃꯤ꯫ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯗꯨ ꯈꯔꯒ ꯋꯥꯡꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯪꯕꯒꯤ ꯆꯥꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯖꯦꯝꯁꯅ ꯍꯥꯟꯅꯒꯨꯝꯅ ꯈꯨꯟꯅꯨ ꯑꯃ ꯑꯃꯨꯛ ꯊꯥꯗꯣꯛꯂꯝꯃꯤ, ꯃꯈꯣꯏ ꯀꯔꯥꯏꯗ ꯂꯩꯔꯤ ꯈꯪꯅꯅꯕ꯫ ꯑꯗꯨꯕꯨ ꯏꯪꯃꯟꯕꯅ ꯈꯨꯟꯅꯨ ꯑꯗꯨ ꯍꯤꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫
ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯔꯕꯁꯨ ꯖꯦꯝꯁꯇꯤ ꯂꯦꯞꯄꯝꯗꯦ꯫ ꯍꯦꯟꯅ ꯃꯊꯛꯇ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯄꯣꯠꯆꯩ ꯈꯔ ꯃꯈꯥꯗ ꯍꯨꯟꯗꯈꯤ꯫ ꯕꯦꯂꯨꯟꯗꯨ ꯈꯔ ꯌꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯈꯔꯒ ꯃꯊꯛꯇ ꯄꯥꯏꯈꯠꯄ ꯌꯥꯅꯕꯒꯤꯗꯃꯛ꯫ ꯑꯦꯃꯦꯂꯤꯌꯥꯗꯤ ꯖꯦꯝꯁꯅ ꯇꯧꯔꯤꯕ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ꯫ ꯖꯦꯝꯁ ꯑꯦꯃꯦꯂꯤꯌꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯕꯥꯅꯤ ꯈꯠꯅꯔꯝꯃꯤ꯫ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯝꯁꯀꯤ ꯅꯥꯇꯣꯟꯗꯒꯤ ꯏ ꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯖꯦꯝꯁꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯍꯁꯕꯦꯟꯅ ꯂꯩꯈꯤꯗꯕ ꯑꯗꯨ ꯃꯥꯒꯤ ꯊꯋꯥ ꯁꯥꯗꯕ ꯆꯦꯛꯁꯤꯟꯗꯕꯅ ꯃꯔꯝ ꯑꯣꯏꯒꯅꯤ꯫ ꯑꯩꯁꯨ ꯃꯗꯨꯃꯛ ꯇꯧꯒꯅꯤ ꯁꯥꯏꯟꯁꯀꯤꯗꯃꯛ"꯫ ꯑꯦꯃꯦꯂꯤꯌꯥ ꯋꯥꯁꯤ ꯇꯥꯔꯒ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ, "ꯅꯪ ꯀꯔꯤ ꯈꯪꯒꯦ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯃꯔꯝꯗ? ꯃꯥ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯃꯍꯥꯛ ꯃꯤꯀꯤꯊꯤ ꯅꯠꯇꯦ꯫ ꯃꯥꯅ ꯆꯦꯛꯁꯤꯟꯗꯕ ꯊꯋꯥ ꯁꯥꯗꯕ ꯀꯩꯁꯨꯝ ꯂꯩꯈꯤꯗꯦ꯫ ꯑꯩꯁꯨ ꯅꯍꯥꯛꯀꯨꯝꯅ ꯍꯦꯟꯅ ꯋꯥꯡꯅ ꯆꯠꯄ ꯄꯥꯝꯈꯤ ꯅꯨꯃꯤꯠ ꯑꯗꯨ꯫ ꯑꯩ ꯄꯥꯏꯂꯣꯠ ꯑꯃꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯕꯦꯂꯨꯟ ꯑꯗꯨ ꯑꯇꯩꯁꯨ ꯋꯥꯡꯅ ꯄꯥꯏꯈꯠꯅꯅꯕ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯕꯥꯅꯤ ꯈꯠꯅꯈꯤ꯫ ꯃꯗꯨꯗ ꯑꯩ ꯕꯥꯁꯀꯦꯠꯇꯒꯤ ꯇꯥꯒꯦ ꯇꯧꯕꯗ ꯃꯥꯅ ꯑꯩꯕꯨ ꯀꯜꯂꯝꯂꯒ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ, ꯃꯥꯒꯤ ꯅꯠꯇꯦ, ꯈꯪꯂꯕ꯭ꯔꯥ ꯅꯪ?" ꯖꯦꯝꯁꯁꯨ ꯅꯤꯡꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯑꯦꯃꯦꯂꯤꯌꯥꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯉꯥꯛꯄꯤꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯕꯦꯂꯨꯟ ꯑꯗꯨꯕꯨꯁꯨ ꯃꯈꯥꯗ ꯄꯥꯏꯊꯔꯁꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯕꯦꯂꯨꯟꯗꯨ ꯃꯈꯥꯗ ꯄꯨꯊꯕ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯁꯤꯗ ꯖꯦꯝꯁꯀꯤ ꯐꯤꯚꯝꯁꯨ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟ ꯐꯪꯕ ꯋꯥꯠꯄꯅ ꯁꯣꯔ ꯍꯣꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯖꯦꯝꯁ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦꯃꯦꯂꯤꯌꯥ ꯕꯦꯂꯨꯟ ꯑꯗꯨꯒꯤ ꯒꯦꯁꯇꯨ ꯈꯤꯇꯪ ꯂꯩꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯕꯦꯂꯨꯟ ꯑꯗꯨ ꯎꯟꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯦꯃꯦꯂꯤꯌꯥ ꯕꯦꯂꯨꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯉꯥꯏꯐꯗꯅ ꯆꯠꯄ ꯇꯥꯈꯤ꯫ ꯃꯥ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯑꯦꯃꯦꯂꯤꯌꯥ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯕꯦꯂꯨꯟ ꯑꯗꯨ ꯑꯀꯟꯕ ꯎꯟꯅ ꯀꯨꯞꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯀꯥꯈꯠ-ꯀꯥꯈꯠꯅ ꯃꯈꯥꯗ ꯇꯥꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯃꯦꯂꯤꯌꯥ ꯕꯦꯂꯨꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯤꯕꯗꯨ ꯃꯥꯏꯗꯤ ꯄꯥꯛꯂꯝꯃꯤ꯫ ꯎꯟ ꯑꯗꯨ ꯌꯥꯝꯅ ꯊꯥꯅ ꯀꯨꯞꯈꯤꯕꯅ ꯕꯦꯂꯨꯟꯗꯨ ꯍꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯈꯣꯡꯅ ꯊꯤꯟ-ꯊꯤꯟꯗꯨꯅ ꯎꯟꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯕꯦꯂꯨꯟ ꯑꯗꯨ ꯈꯖꯤꯛ ꯍꯣꯍꯟꯗꯨꯅ ꯒ꯭ꯌꯥꯁ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯦꯂꯨꯟ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯈꯥꯗ ꯄꯥꯏꯊꯔꯛꯂꯦ꯫ ꯑꯦꯃꯦꯂꯤꯌꯥꯗꯤ ꯑꯗꯨꯛ ꯋꯥꯡꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯅꯦꯝꯕꯅ ꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯈꯥꯗ ꯇꯥꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯁꯤꯡ ꯑꯗꯨꯕꯨ ꯎꯠꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯕꯥꯅꯤꯒꯤꯗꯃꯛ ꯂꯥꯏ ꯈꯨꯔꯨꯝꯃꯤ, ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯍꯟꯍꯟꯕꯤꯔꯛꯎ ꯍꯥꯏꯅ꯫ ꯃꯔꯛꯁꯤꯗ ꯑꯦꯃꯦꯂꯤꯌꯥ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯥ ꯍꯤꯡꯉꯤ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯊꯧꯔꯤ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯔꯤ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯕꯥꯁꯀꯦꯠꯇꯨꯗ ꯂꯥꯛꯂꯦ꯫ ꯑꯦꯃꯦꯂꯤꯌꯥ ꯖꯦꯝꯁꯄꯨ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯝꯗꯦ꯫ ꯀꯧꯕꯁꯨ ꯇꯥꯔꯝꯗꯦ꯫ ꯑꯦꯃꯦꯂꯤꯌꯥꯅ ꯖꯦꯝꯁ ꯁꯤꯔꯦ ꯈꯟꯈꯤ꯫ ꯃꯥ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯌꯥꯝꯅ ꯌꯥꯡꯅ ꯃꯈꯥꯗ ꯄꯥꯏꯊꯔꯛꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯣꯛꯁꯤꯖꯦꯟꯒꯤ ꯂꯦꯚꯦꯜꯁꯨ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯟ ꯇꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯏꯌꯔ ꯕꯦꯂꯨꯟ ꯑꯗꯨ ꯀꯥ ꯑꯃ ꯍꯦꯟꯅ ꯀꯟꯅ ꯃꯈꯥꯗ ꯄꯥꯏꯊꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯝꯁꯅ ꯎꯔꯦ ꯒ꯭ꯌꯥꯁꯀꯤ ꯍꯣꯜ ꯑꯗꯨ ꯂꯣꯏꯅ ꯍꯣꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯑꯗꯨꯅ ꯕꯦꯂꯨꯟ ꯑꯁꯤꯒꯤ ꯒ꯭ꯌꯥꯁ ꯌꯥꯡꯅ ꯂꯤꯛ ꯑꯣꯏꯔꯛꯏꯕꯅꯤ꯫ ꯑꯦꯃꯦꯂꯤꯌꯥꯒ ꯖꯦꯝꯁꯀ ꯕꯥꯁꯀꯦꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯂꯪꯊꯔꯛꯏ꯫ ꯃꯔꯝꯗꯤ ꯕꯦꯂꯨꯟ ꯑꯁꯤꯒꯤ ꯋꯦꯠ ꯈꯔ ꯌꯥꯡꯗꯨꯅ ꯅꯨꯡꯁꯤꯠꯇ ꯈꯔ ꯀꯨꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯀꯩꯁꯨꯝ ꯀꯥꯟꯅꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯖꯦꯝꯁ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯕꯦꯂꯨꯟ ꯑꯗꯨꯗꯒꯤ ꯕꯥꯁꯀꯦꯠꯇꯨ ꯇꯣꯉꯥꯟꯅ ꯀꯛꯊꯠꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯃꯕꯥꯅꯤ ꯊꯧꯔꯤꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯝꯕꯩꯁꯤꯡ ꯑꯁꯤꯁꯨ ꯀꯩꯁꯨꯝꯐꯥꯎ ꯀꯥꯟꯅꯔꯝꯗꯦ꯫ ꯑꯦꯃꯦꯂꯤꯌꯥꯅ ꯄꯨꯝꯅꯃꯛꯁꯤ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ, ꯑꯩꯅ ꯒ꯭ꯌꯥꯁꯇꯨ ꯍꯣꯍꯟꯕꯅꯤ, ꯂꯤꯛ ꯑꯣꯏꯍꯟꯕꯅꯤ, ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯈꯜꯂꯨꯗꯕꯅꯤ ꯍꯥꯏꯔꯒ ꯑꯦꯃꯦꯂꯤꯌꯥ ꯃꯈꯥꯗ ꯆꯣꯡꯊꯈꯤꯒꯦ ꯇꯧꯏ꯫ ꯖꯦꯝꯁꯅ ꯑꯦꯃꯦꯂꯤꯌꯥꯕꯨ ꯈꯥꯝꯗꯨꯅ ꯕꯦꯂꯨꯟ ꯑꯗꯨꯗꯒꯤ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯂꯨꯟ ꯑꯗꯨ ꯄꯦꯔꯥꯁꯨꯠ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯊꯣꯏꯗꯣꯛꯄ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯦꯟꯗꯤꯡ ꯇꯧꯕ ꯉꯝꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯋꯥꯡꯂꯕ ꯃꯐꯝꯗꯒꯤ ꯇꯥꯔꯛꯄꯅ ꯈꯔꯗꯤ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯃꯊ꯭ꯋꯥꯏꯗ ꯍꯤꯡꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯃꯕꯥꯅꯤꯒꯤ ꯐꯣꯇꯣ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯔꯦ ꯑꯦꯃꯦꯂꯤꯌꯥ ꯑꯃꯗꯤ ꯖꯦꯝꯁ ꯃꯕꯥꯅꯤꯅ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯊꯝꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯖꯦꯝꯁꯀꯤ ꯃꯄꯥꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯗꯤ ꯃꯄꯥꯗꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯏ꯫ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯉꯝꯈ꯭ꯔꯦ꯫ ꯅꯣꯡꯃ ꯖꯦꯝꯁ ꯔꯣꯌꯦꯜ ꯀꯣꯔꯠꯇ ꯏꯟꯚꯥꯏꯠ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯟꯇꯤꯁꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫
Magi mai pakpa aduda mipum khuding maga unaba pamlami, khubak khuduna magi pukning thaugatlami. Matam amadadi lairiba miyam adu mangonda karemnakhiba angaubani haibikibaduni. James magi theory adugi matangda hairei. Theory asi oithokpa yagani aikoigi prithvi asigi akoibada layer mathang lairi, masida tongan-tonganba weather su lairi. James na makha tarai chahi kharagi matungda karamba matamda nong tagani, karamba matamda nungsa sagani haibasi mangjongnana haiba ngamlagani. Lairiba miyam adu khubak khurami, mipum khudimakna mabu ikai khumnarami. Miyamna angaubani haibiba miyoising ngasigi taibangpal asibu awonba puraknaba malem asida lakhibani. Asumna Amelia amadi James atopa khongchat ama chatkhi. Mayam wari asi kamdawbigi haibadu kamenda sungsoi soidana khanganbiramo. Mathangi nungaiba wari amada mo punna thengnarasi.